कोई हेरो आलम से उदे वो लाइट थांगे से है तो मंगान थोड़े जो हाँ बाहु पुत्र दंगा पार से आलम तो जाएंगे मशक तो जाएंगे ओए कमाई हुआ तो हेलो गाइस वेलकम बैक टू माय न्यू वीडियो मैं मछली देखो सार बेजू अमदी कोई हेरो आलम से ले रहे कोई से शिलोंग द कोई चक्के खलंबा शिलोंग द कैंसिल ता थोकना अदे कोई जू चक्के तो रमी जू चपन नंबरे बदल में केंगरे जू पुंग मंगा द लोले आय अदो होजे कोई चतो से कोई पार्क में चलो नी कोई हेरो आलम सु उबेर बुक तो रे कोई सार बेजू ले रे हेरो आलम तो जाएंगे मशक तो जाएंगे ओए कमाई हुआ तो गाड़ी तो कमाई जा रहा गाड़ी लास्ट के तो ले हां लानी हो जी अदो हजी कोई कंफर्म हो रे ना सब के अरे कोई मोटर बोल थौदे नित्रो मोटर थौदो नन थौदे नित्रो अदो मैं मुझे कोई गाड़ी लागबो गामिना से मैं मुझे कोई गाड़ी तो लाए कोई गाड़ी मंग से चली सोचा करे कोई गाड़ी चले रे कखला तो मैं मतलब सिटी एकदम खिंचे ले हैप्टा रे तो खंगे हां योरगा पूरा नंबर दिखंग रे मैं मधु अखो जे कोई रसाई हाई पार्क तो अदुदो चलुरे अदु ममसु मम में को मम देगी अंगांग अतनी ने तल्ले अदुना होजे कोई लोकेशन ओन होए होजे कोई ब्रह्मपुत्र मपान चलनी कोई कनो हेरिटेज सेबम हमजिगा पार्क को चलुरनी अदु चलगा अदुगा वइना दुम मयाम येगिना से मसी से दाव या दबा हाइतारे कइना जे कोई लोकेशन से दम तो ऑन लइरे शिलोंग दगी जू दगी हजिकी लाको पार्क जू ओन दोखरे और ये तो बम हम तो नहीं वाना ओदो योनो चले चली गाइदे मतलब नि दम सेंगा रहता रे पुंग तेरे निपान दस लग तो रे तर उनका ने कोई जल्दी खाऊं दे डामोले को तो दिन जावा जा रहे अब ये कोई विश्व दमी होम तो चला नहीं तो हेरो आलम से उदे वो लाइट थांगे से है तो मंगान थोड़े जो हां आ तो नो बाहु पुत्र दंगा पार से तो दी तोंगो सा थौ थौ बियो नंग काखालो कोई रिक्शो थौ रे नि ये बाहु पुत्र बुजंग गे अंग अरे मैं कोई मी होम तोंगे से लोकेशन बताओ ये सीधा दिखा रहा है इधर से इधर सीधा दिखा रहा है इधर से हां आगे से सीधा दिखा रहा है मा खंग ने खंग ने खंग दे हां तू ये सिगरेट ले रहा है मा कहीं कम हो जाए bây giờ khi ngày thì mai là dám món tàng rồi सीधा इधर बता रहा है जो भी हो chúng nó thâu chứ anh nắng khăng khăng nó tỏ con जो भी हो chúng मैं thâu đúng जानी लेफ्ट में राइट में लेफ्ट दाहिने दी काटी बामें दी जाओ दाहिने दी काटी बामें दी जाओ बंगा ये मम्मी के होगा क्या हां काटे नतुन जा जाई बिचो नि yo koy đi đâu đấy không là tôi nữa là koy đâu đấy ở đâu koy gaड़ी जो भाड़ा बिठो मगे कोई सी ब्रिज से लांगो को चला नहीं चंदा कौन लगे लो इसने काले मारे जो कोई से कहा था के कोई सीरी संग में काबा मेले हम भजन सेम हुआ नहीं सी भजन इंद्र चलो तो काम करना है ओए खंगे पंच चला सी कोई चतरो में मैंने बहुत ने पानी लागू लाई है तो यहां कोई कोई ब्रिज से ला लगे को से đây đâu rồi đây gì bây giờ buồn gì hả rồi quay lại đi từ từ phô có gì phô sẽ đua luôn phô bỏ đi ngay đây gì cũng là thấy được cũng là quay đi tuổi chứ là cái
Kita sih ya. Wah, ada apa ini? Yes, melo melo. Alas. Thế một tí rồi. Cái này mình rồi không? Tin này thì Sim mình quay lại mình đi này xin nào. Anh ấy mang thà cái. Coi, nanti park boy driver. Suruh kita hangat na jalan lagi sendiri mare. Ay ure. Alo sana mas hari bangasi je. Kaya hai ni macam kali yang kau jam sai. Isingam taksi tu na. Yes, manung di taksi hai ni. Location phang thì không được. Đúng không em? Hôm nay rồi có hôm chi á có mà hôm được không được gì. Location mang cái này. Location mang thì với nhau tương chi cái chỉ ra cái dầu ra cái bên nào cũng video sẽ muốn làm thế được cái. Anh ấy có chơi lấy. Ôi phải ra đây rồi. Ta mình mong ta đây rồi. Hero alom pro mong ta đây. Rồi, mấy em hãy có hai tấm hâm đó phẳng nhé. Có cái tấm phẳng gì đó. Vậy thì aji cái nó kia chứ ní. Mau ra cái photo đó mi. Mấy em vẫn đang xong rồi chứ. Để xin thầu. Chặt mấy người này xin không bằng gì mồi chứ. Mấy giờ rồi? Ồ, đồ sao phát tiền rồi. Coi cái hero alom 거기 마사대기 우체는 마티 파자락 보대. 우체는 마티 파자락 보대만 또 샀다 아래. 아저나 신 잠도이 탕나바이 신이 가탐무. jadi maya maji manung nato changura si. Masak si gadre. Umangan ore mukte ba. Rumal jok re. Aje ko ya कोई टिकट का हो गया हाँ 거기 시기 짱바이세 거기 루파 쌈네 삐에 đâu rồi bỏ còn có tí đâu mất rồi đấy bây giờ nó cái này coi hôm kia lupa cho hôm ní thì còn mình sống rồi đấy làm gì hả giá xin tiền có chuyện gì lo lo Kasih duit tugasan ni. नहीं ना कुछ नहीं है ada apa lagi manung view saya tu jangan guys ya apa di pasar ni hah post ada đâu rồi rồi mình được sang xiên từng mày em đi pasar ni ham je kita ngali ngali lah di pasar kan ni na aduh yang si mày pasar sih Sini hả? Khang đi chứ, ở quán mà xin đây đi. Sao vật trắng ngoài đi hoặc trắng ngoài thôi. Hả? Trắng ngoài rồi. Chỉ mỗi swimming pool rồi bằng đi. Thì xin cần cái rồi nữa. Hả? Sini photo kapal pasal photo masam tu tahu ke mem. Cus. Photo kapal macam video sih tu jangan kena. Hero alom kau ki Bangladesh lah aku. Ngaji mah, waktu jam nungai teh. Ini bah man tahu lagi. Salah kan? Hah? Có mình nó phải dùng ấy, nó dùng. Sonda sulai deh. Kalau macam ni ingat apa kau? Macam ni ingat di kau gi turun mapan ni kau gi sing ni jam sahur ni tu. Segala ibu ni tu tu ingat macam ni. Mesti jam nasi je. Mi tu ngap lain tu mi jam muda. Mi jam muda. Làm chích nè, hai bên đấy. Coi như không là bên này là hai mấy lạc chơi gì.
ꯑꯗꯨꯅ ꯃꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯤꯟꯗꯕꯗꯤ ꯈꯪꯗ꯭ꯔꯦ ꯆꯥꯛ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯐꯖꯩ ꯑꯗꯣ ꯃꯝꯃꯝꯅꯤꯅ ꯈ꯭ꯋꯥꯏ ꯐꯖꯗꯣꯏꯁꯦ ꯁꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯒꯤ ꯚ꯭ꯌꯨꯁꯦ ꯑꯩꯈꯣꯏ ꯃꯅꯝꯒ ꯂꯥꯛꯄꯅ ꯇꯨꯔꯦꯟ ꯏꯁꯤꯡꯒꯤ ꯆꯥꯎꯋꯦ ꯑꯩꯒꯤ ꯁꯣꯝꯗ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯑꯩ ꯍꯤꯔꯣ ꯑꯂꯣꯝ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯪ ꯀꯩ ꯐꯤꯂꯤꯡ ꯐꯥꯎꯕ ꯋꯥꯈꯜ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯎꯆꯦꯛ ꯃꯇꯤ ꯂꯣꯏ ꯐꯥꯏꯗꯅ ꯂꯣꯏ ꯆꯣꯠꯂꯦ ꯂꯣꯏ ꯈꯟꯗꯕ ꯀꯥꯏꯗ ꯐꯖꯔꯤꯁꯦ ꯂꯋꯥꯏꯗ ꯈꯔ ꯆꯣꯡꯉꯦ ꯁꯤ ꯂꯣꯏ ꯑꯗꯨ ꯆꯣꯡꯉꯦ ꯗꯥꯎ ꯄꯤꯅꯔꯤ ꯗꯥꯎ ꯍꯥꯞꯄꯤꯃꯤ ꯗꯥꯎ ꯄꯤꯔꯤꯃꯤ ꯅꯉꯣꯟꯗ ꯏꯁꯤꯡ ꯊꯛꯆꯜꯂꯨ ꯏꯁꯤꯡꯗꯩ ꯊꯛꯂꯛꯏꯅꯤ ꯑꯗꯣ ꯉꯁꯤ ꯅꯪ ꯆꯪꯉꯛꯄꯩ ꯀꯩꯅꯣ ꯃꯤ ꯏꯇꯤꯟ ꯇꯤꯟꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯇꯨꯔꯦꯟꯅꯤ ꯃꯝꯃꯤꯅ ꯃꯤ ꯎꯅꯗ꯭ꯔꯦꯅ ꯍꯥ ꯀꯔꯤ ꯇꯤꯀꯦꯠꯇꯣ ꯀꯥꯏꯅꯣ ꯇꯤꯀꯦꯠ ꯌꯥꯎꯗ꯭ꯔꯗꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯎꯔꯨ ꯂꯩꯇꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯣꯏ ꯑꯁꯦꯡꯕ ꯍꯣꯏ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒ ꯂꯥꯡꯒꯗꯕꯅꯤꯅꯦ ꯅꯨꯡꯊꯤꯟ ꯄꯨꯡꯅꯦ ꯄꯨꯡ 5 6 ꯍꯣꯏ 5 6ꯗ ꯂꯥꯡꯒꯗꯕꯅꯤ 5 ꯈꯛꯇꯪ ꯉꯥꯜꯂꯤꯗꯣ ꯑꯗꯨ ꯏꯪꯕꯅꯦ ꯐꯖꯅ ꯊꯛꯊꯛꯇ ꯐꯝꯖꯤꯟꯁꯦ ꯍꯥꯏꯔꯁꯦ ꯌꯥꯏꯅ ꯀꯩꯅꯣ ꯑꯗꯒꯤ ꯀꯔꯤ ꯎꯒꯗꯕ ꯀꯩ ꯍꯥꯏꯅꯣ ꯑꯉꯥꯡꯗꯨ ꯁꯥꯟꯅ ꯆꯠꯀꯦ ꯂꯩꯔꯤꯁꯤꯡꯗꯨ ꯑꯉꯥꯡ ꯁꯥꯟꯅ ꯆꯠꯀꯦ ꯂꯩꯔꯤ ꯑꯉꯥꯡꯗ ꯍꯥꯏꯔꯤꯗ ꯅꯉꯣꯟꯗꯩꯗꯣ ꯉꯁꯥꯏꯗꯅ ꯈꯔ ꯃꯤ ꯇꯤꯜꯂꯕ ꯈꯪꯗꯦ ꯑꯩꯁꯦ ꯐꯪꯒꯦ ꯐꯣꯇꯣ ꯀꯥꯞꯄ ꯃꯌꯥꯝꯁꯦ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔꯅꯤ ꯈꯪꯕ ꯁꯦ ꯕꯤꯁꯤ ꯁꯦꯝꯃꯤꯁꯦ ꯃꯥꯟꯁꯦ ꯎꯔꯕꯁꯦ ꯑꯁꯤꯕꯨꯗꯤ ꯈꯔ ꯋꯥꯠꯂꯦꯕ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯄꯤꯂꯔ ꯍꯧꯔꯒ ꯊꯝꯃꯦꯕ ꯁꯣꯝꯗ ꯑꯥꯐꯥꯎ ꯊꯝꯃꯤ ꯁꯤ ꯄꯥꯔꯛ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯁꯤ ꯁꯣꯝꯒꯤ ꯃꯥꯏꯀꯩꯁꯨ ꯃꯥꯜꯂꯤꯗ꯭ꯔꯥ ꯁꯤꯁꯨ ꯄꯥꯔꯛ ꯃꯥꯜꯂꯤ ꯁꯦꯝꯒꯠꯂꯤ ꯁꯤ ꯁꯦꯝꯕ ꯂꯣꯏꯔ ꯈꯪꯗꯣꯔꯤꯕꯅꯤ ꯄꯣꯠꯁꯤ ꯂꯨꯄꯥ ꯀꯔꯣ ꯊꯥꯗꯔꯤꯃꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯃꯔꯣꯝꯗ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯕꯁꯦ ꯏꯆꯤꯛ ꯆꯤꯛꯑꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯌꯥꯝ ꯂꯥꯡꯗꯕꯤꯗ ꯏꯆꯤꯛ ꯆꯤꯛꯄꯁꯦ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯩꯁꯦ ꯃꯌꯥꯝꯗ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦ ꯃꯣꯏꯒꯤ ꯑꯗꯨꯅ ꯑꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯌꯥꯝ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯆꯦꯁ ꯁꯥꯟꯅꯕꯤꯌꯨ ꯆꯦꯁꯅꯤ ꯂꯩ ꯆꯥꯎꯅ ꯃꯨꯔꯇꯤ ꯑꯣꯏꯅ ꯂꯩꯔꯦ ꯍꯦꯔꯣ ꯑꯂꯣꯝ ꯇꯧꯒꯦ ꯍꯥꯏꯔꯣ ꯀꯦꯛꯅꯤꯅ ꯅꯤꯡꯊꯧ ꯀꯥꯏꯅ ꯀꯦꯛ ꯀꯗꯥꯏꯗ ꯀꯅꯥ ꯏꯜꯂꯨꯗꯣꯏꯅꯣ ꯌꯥꯝ ꯅꯥꯟꯅ ꯀ꯭ꯂꯤꯟ ꯑꯣꯏꯀꯣ ꯑꯁꯣꯝꯒꯤ ꯑꯇꯣꯡꯕꯁꯦ ꯀꯥꯎꯈꯤꯂꯣ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯁꯦꯝꯃꯦ ꯑꯩꯈꯣꯏꯒꯤ ꯂꯤꯟ ꯂꯗꯨ ꯁꯥꯟꯅꯕꯩꯗꯣ ꯑꯉꯥꯡ ꯆꯣꯡ ꯆꯦꯟꯗꯣꯔꯤꯅꯤ ꯁꯤ ꯑꯉꯥꯡꯒꯤ ꯅꯠꯇꯦꯁꯦ ꯃꯊꯛ ꯀꯥꯈꯠꯂꯒ ꯁꯥꯟꯅꯕꯩ ꯍꯣꯏ ꯍꯔꯤꯕꯪ ꯑꯝꯇ ꯍꯥꯏꯒꯦꯁꯦ ꯍꯣꯏ ꯁꯤ ꯍꯔꯤꯕꯪ ꯑꯝꯇ ꯍꯥꯏꯒꯦꯁꯦ ꯑꯩꯗꯤ ꯊꯣꯡ ꯂꯧꯔꯦ ꯅꯪ ꯃꯁꯨꯝ ꯕꯝꯖꯜꯂꯨ ꯃꯈꯥꯗ ꯍꯔꯤꯕꯪꯗꯣꯟ ꯍꯔꯤꯕꯪꯗꯣꯟ ꯑꯉꯥꯡ ꯉꯥꯛꯇꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯍꯣꯏ ꯍꯔꯤꯕꯪꯗꯣꯟ ꯈꯔ ꯍꯥꯏꯅ ꯂꯣꯏꯔꯦ ꯑꯗ ꯑꯇꯩ ꯀꯔꯤꯝ ꯂꯩꯇꯦ ꯑꯉꯥꯡ ꯃꯆꯥ ꯎꯔꯦ ꯉꯥꯛꯇꯪ ꯂꯥꯏꯠꯁꯤꯁꯨ ꯐꯖꯩꯗꯣ ꯂꯥꯏꯠꯁꯤ ꯃꯑꯣꯡ ꯇꯥꯏ ꯃꯄꯥꯟ ꯅꯪ ꯁꯤꯠꯇꯣꯏꯕ ꯅꯨꯡꯁꯤꯠꯇꯦ ꯈꯨꯟꯅꯨꯄꯣꯟ ꯀꯟꯅ ꯌꯦꯡꯍꯜꯂꯨ ꯁꯤ ꯈꯨꯟꯅꯨꯄꯣꯟꯁꯦ ꯑꯩꯈꯣꯏꯁꯨ ꯂꯩ ꯌꯥꯅꯤꯁꯦ ꯆꯪ ꯃꯅꯨꯡꯗ ꯃꯊꯛꯇ ꯀꯥꯎꯁꯤ ꯑꯝꯇꯪ ꯑꯗꯩ ꯊꯥꯡ ꯇꯥꯁꯦ ꯑꯝꯇꯪ ꯄꯥꯏ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯁꯤ ꯀꯔꯤ ꯑꯩꯈꯣꯏꯁꯦ ꯃꯊꯛꯇ ꯀꯥꯔꯨꯒꯦ ꯑꯁꯤ ꯐꯖꯈꯤꯕ ꯂꯥꯏꯠꯁꯦ ꯁꯤ ꯑꯩꯈꯣꯏꯗ ꯃꯥꯁꯨ ꯑꯗ ꯉꯥꯏꯔꯦ ꯁꯤꯗꯤ ꯂꯨꯄꯥꯏꯟ ꯐꯥꯕ ꯈꯣꯏ ꯆꯨꯞꯄ ꯕꯖꯥꯔ ꯔꯧ ꯌꯣꯟꯕ ꯔꯦꯃꯥꯟꯗꯨꯅꯦ ꯂꯩ ꯂꯨꯄꯥꯏꯟ ꯍꯨꯟꯕꯁꯤ ꯎꯗ꯭ꯔꯁꯦ ꯕꯥꯎꯅꯤ ꯃꯥ ꯄꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯉꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯍꯤ ꯄꯥꯏ ꯂꯩ ꯍꯂꯣ ꯒꯥꯔꯤ ꯆꯥꯕꯤꯗꯤ ꯒꯥꯔꯤ ꯄꯨꯊꯣꯔꯁꯦ ꯑꯩ ꯊꯧꯗꯣꯔꯁꯦ ꯅꯨꯡꯉꯥꯏꯇꯦ ꯄꯥꯏꯇꯦ ꯍꯤꯔꯣ ꯂꯪ ꯒꯥꯔꯤ ꯊꯧꯗꯣꯔꯣ ꯍꯜꯂꯒꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤ ꯂꯥꯛꯏꯁꯤ ꯌꯥꯝ ꯊꯦꯡꯉꯦ ꯁꯤ ꯆꯨꯝꯊꯣꯡ ꯆꯥꯗꯣꯏꯅꯤ ꯆꯨꯝꯊꯣꯡ ꯆꯥ ꯍꯥꯎꯗꯣꯏꯅꯤ ꯐꯗꯤꯒꯣꯝ ꯄꯥꯝꯃꯤꯅꯤꯗꯣ
ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯀꯣꯏꯕꯁꯨ ꯂꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯎꯆꯦꯛ ꯃꯊꯤ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯂꯣꯛ ꯌꯥꯝ ꯂꯩ ꯐꯖꯅ ꯆꯤꯟꯗꯒ ꯐꯖꯔꯛꯇꯅ ꯑꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯁꯥꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯌꯨꯝꯒ ꯌꯧꯕ ꯅꯪꯉꯔꯣꯏ ꯕꯦꯇꯔꯤ ꯌꯥꯎꯗ꯭ꯔꯕꯅꯤ나 ꯑꯗꯣ ꯃꯊꯪꯒꯤ ꯀꯣꯏꯕꯗ ꯑꯣꯏꯅ ꯐꯖꯅ ꯅꯝꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ